Nabra, Naramunya. Nato paio che no, nato no kai ni. Tutto no, ya to ha. Amma kana no iya. Lambi lai tre du iko pa yam phasai kai no noi na tere naw khali se. Na te noi tere naw khali se kai no ha ba. Na dukan ai ja dai ji wa ja lap te yo. Aku si khang abok tu cat toy ne, sa BT couple mate me naw lai re, moi ka chamina bane. Ka ta hor ke ako. Yo salani, moi silai. Mai silai mo silai mo. Asi. Hazardre mami sunglass sab samana da. Ado aku si da na, aku da ga iga si thong la le, yo do re. Aku gina transfer ngak ta yo do re. Mayam Thowa Bazaar yo re. Tu Thowa Bazaar yo re hazi hazi. Moi mamang da thori lambi khang de ba duna moi doi ta hal lage taw ba. Ana ba gi chat pa ne. Thoi ga ai ga adu zu na ri je. Kai mo man nak. Nanti ai sak jam haina de awa. Sia, ai kan ma ge. Ai na ji upi bas pek se. Opening da uppa dina te ma ko. Ado upi se kan to bai na hai tare. Sum abu sun thang do yam nuai da ba. Ado ai na phone je pai di pai ning da me ke ma se. Adu bu ma ge hai di yam na post ta ba sa ba man kan ni. Khan da ai je phone je pai rak bane ba. Pai sina kai ira do phone thang ge do ge sau ba de. Ado ma phone hau se pot ki ma tam yam kan le ba. Dali um khai mo ye. Yam na phaw mi ne ko. Yam noi na yam nuai ba mi ne. Ado moi se mayam subscribe te biro mo. Mai nu pa je. Sida gi de mayam mai subscribe to wai ja te gi na te da. Hau jik se ma gi nu pa ji ga ma ga se mai nu pa se mai video de yaw hol dure ba ko. Aduna video je khan tau di tau ra ni. Khan nai din ra ni. Ado mayam subscribe section ji ai si na subscribe to we ko. Ado mamang de lam se khat de. Thore. Tu, da ani la ije. Ani je ko pan ne ba. Ko pan je ama ji pang yaw dam ne hana de do ama nu pi je khak do ne ba. Ado ama je yaw ba hore ba hu se. Ado na sinus ki hidang apa jali ne khoi je ma ju sinus lai ba ai ju lai ba du gi samina ba ko. Ado moi ani je yam sana ba ne. Kai yong to ra ge ba. Talle yam na. Pulchen tharo. Ha ye khara. Thora ban da. Khada na to bi ra ja lo. Thora kan da di khara no me ba. Mayam akhoi ji se khanga bo yaw re ba ko. Ado moi dali oi na mani ki thau gi. Ado khanga bo akhoi gi ngasi gi journey je ko. La e akhoi la ga ne. Lambi jam phatte da ji nong ta ba khot pa to ba ge. Adu gi ne. Tu gi ga taw e ko. Adu ko ma thau do mayam lai ai ngasai video de nam rai kham nam tre bam da. Adu yeng ma jam nong ai ga to ne. Adu mayam da ma haijening ba je. Ngasi je akhoi ai ne nan ngara app da sa gi ba ma sinus ki do. Adu ha pa sa pa ne ba sa ma gi ju ha pa sa pa ne ba ai gi ju. Ado aduga moi gi anaba do hal anaba di moi na tappa ga khang ba gi video matem sa ba ge ba adu ne ba mayam da ni am kan ni se yam ngau we hai ba du mateng do akhoi khanga bu aduga mayam na akhoi khanga bu gi masak khang de hai do khanga bu se hai di yam na moi gi lambi thong kamai tawi ko ni khang de ai to ulak ke ba ko yo khanga bu se yam na nan ba lu na nan na ko lang ro sei pak sak sei do nang sem sang ra khajan lu ra yo khanga bu sam na lu na ne lu nan ba le kai am khang ni ko yo to kalim ta mo da kai am ta yaw do ba ne ba am cha khol le lai ba sam nu ngai ba ne khanga bu se ado ai chu som da ki hong ga lai sira na khan ba ne ado paisa rong sa thok po ge khala ga di som na pha ba ko ado mayam awon chinese ki amu ki nga se ma khong yo ga video na ma ke ha ai je mi phone ba hai thu ja le re si je dalina khangam da be ba ko yam tin na ba ne han hanu bobong ne o khong ka pa ji thar mo ron ba ne phagi na te sim ye ngo na ji khanga ni to ni kem to da ni phagi da ri thar mo ron ba ta ni To ai. Kare ma je lo. khra ma je je Oi kare ma je khap ko pakal anje. lao ni kem to le de chong lao ni Pham ya ne.
ಅದು ತಗೊಳ್ಳೋದು ಓಯರ ನಾಬ ಮ್ಯಾಮ್ ಸಿದ ಹಾಪಿ ಸೈನಸ್ಕಿನಿಕೋ ಅದು ꯌꯥꯝ ꯐꯕꯅꯦ ꯑꯗꯨ ꯇ꯭ꯔꯥꯏ ꯇꯧꯁꯤ ꯃꯉꯣꯟꯗ ꯗꯂꯤꯅ ꯊꯔꯣ ꯃꯔꯣ ꯑꯣꯟꯕ ꯌꯦꯡꯁꯤ ꯐꯛ ꯑꯃ ꯊꯥꯕꯤꯌꯣ ꯊꯣꯏꯕꯤ ꯐꯛ ꯑꯃ ꯊꯥꯎ ꯑꯣꯟꯅꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯊꯔꯣ ꯃꯔꯣ ꯑꯣꯟꯕ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯤꯍꯨꯟ ꯊꯥꯎꯟꯒ ꯁꯨꯔꯝꯃꯔꯣꯏ ꯇꯧꯁꯦ ꯅꯠꯇꯦ ꯐꯛ ꯑꯃ ꯄꯨꯊꯣꯛꯄꯤꯗꯤ ꯐꯗꯧꯅꯤ ꯃꯥꯏꯗꯤ ꯄꯥꯈꯠꯂꯗꯤꯅꯦ ꯃꯅꯥ ꯊꯣꯏꯕꯤ ꯐꯛ ꯑꯃ ꯄꯨꯊꯣꯛꯀꯦꯔꯥ ꯊꯔꯣ ꯃꯔꯣ ꯑꯣꯟꯅꯕ ꯊꯣꯏꯕꯤ ꯅꯥꯅ ꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯣꯜꯂꯤꯒꯦ ꯁꯤꯗ ꯑꯣꯟꯊꯔꯛꯑꯒ ꯍꯥ ꯀꯩꯝ ꯇꯧꯗꯕꯅꯤ ꯚꯥꯏ ꯕꯔꯥꯛꯇꯕꯗ ꯂꯩꯕꯤꯌꯨ ꯌꯥꯔꯣꯏ ꯁꯤ ꯈꯪꯉꯦ ꯐꯥꯎꯅꯤ ꯑꯩ ꯂꯝꯕꯤꯒꯤꯁꯦ ꯁꯦ ꯑꯉꯥꯡ ꯃꯌꯥꯝꯁꯤ ꯊꯔꯣ ꯃꯔꯣ ꯑꯣꯟꯕ ꯌꯦꯡꯉꯤ ꯍꯧꯖꯤꯛ ꯀꯩꯁꯨ ꯇꯧꯔꯣꯏꯍꯦ ꯅꯪꯅ ꯃꯔꯣꯟ ꯑꯃ ꯍꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯩꯝ ꯇꯧꯗꯕꯅꯤ ꯊꯣꯏꯕꯤ ꯈꯪꯕ ꯇꯧꯔꯣ ꯌꯥꯔꯦ ꯊꯣꯏꯕꯤ ꯍꯣꯏ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯃꯥꯟ ꯑꯩꯈꯣꯏꯅ ꯍꯥꯏꯖꯤꯜꯂꯒ ꯁꯤ ꯃꯣꯏ ꯊꯥꯖꯔꯤ ꯅꯪ ꯚꯤꯗꯤꯑꯣ ꯐꯖꯅ ꯃꯍꯤꯗꯣ ꯃꯍꯤ ꯊꯝꯕ ꯈꯛꯇꯅꯦꯕ ꯃꯍꯤ ꯇꯛꯅ ꯊꯤꯡꯍꯟꯕ ꯈꯛꯇꯅꯦꯕ ꯌꯥꯔꯦꯁꯦ ꯐꯥꯔꯣ ꯂꯣꯏꯁꯟꯈ꯭ꯔꯣ ꯌꯥꯔꯦ ꯄꯥꯈꯠꯈ꯭ꯔꯦ ꯑꯩꯅ ꯃꯥ ꯈꯜꯂꯤ ꯍꯣꯏ ꯐꯥꯒꯤ ꯇꯧꯕꯅꯦ ꯑꯁꯦꯡꯕꯒꯤ ꯑꯩ ꯍꯥꯏꯒꯦ ꯃꯍꯤꯁꯦ ꯃꯍꯤ ꯊꯝꯕ ꯈꯛꯇꯅꯦ ꯐꯥꯒꯤ ꯇꯧꯕꯅꯦ ꯀꯩꯗꯧꯔꯒꯦ ꯑꯅꯤ ꯑꯁꯤꯒ ꯑꯍꯨꯝꯂꯛ ꯁꯨꯕꯅꯦ ꯊꯣꯏꯕꯤ ꯅꯥꯔꯗꯤ ꯂꯥꯛꯈꯤꯗ꯭ꯔꯣ ꯑꯍꯨꯝꯂꯛ ꯁꯨꯔꯕꯅꯦ ꯃꯥꯏ ꯑꯁꯤ ꯍꯥꯞꯇꯣꯏꯁꯦ ꯐꯖꯅ ꯂꯦꯡꯗꯕꯤ ꯂꯩꯌꯣ ꯃꯤꯅ ꯍꯥꯄꯛꯇꯣꯏꯗꯣ ꯀꯩꯁꯨ ꯇꯧꯒꯗꯕ ꯅꯠꯇꯦ ꯂꯩꯌꯣ ꯉꯥꯛꯇꯪ ꯂꯩꯌꯣ ꯅꯥꯕ꯭ꯔꯥ ꯅꯥꯔꯝꯃꯣꯏꯅꯦ ꯉꯥꯛꯇꯪ ꯂꯩꯌꯣ 나도 파이로기도 나도 너가 있노니 그저저 너 이라도 하고 아마 까는 너 이- 나도 너 파이로기도 해봐 얘는 나도 얘는 깜빡하니 게임 걸는 나도 너 그럴래요 이라도 짱짱긴다 봐 이라도 만 장갈로 나도 너 그럴래요 마피다래 거시 마피다래 이번 합쳐서 다 돌아오고세 아무튼 노키 돌리 난 기다려 놔 근데 게임 걸는 너 딱 거래 아마 지죠 kasi 나담니 거시 파기 떠보네 무튼 next 수직 나봐 next contestant 홈럭 소리 가요 니 confidence wakanda kay 파워에 아한도 끼브러 나름대로 해보도가 mi aroi bi confidence tane le khali jong han jan ha puram ni na kem mo lo bi jana te anh ngang sắm phát rồi là sử dụng kia lak tum ni wa khaga đi cái thôi đấy 구마이 ma'am kapagi kumai yang biri ma'am cây đó jangan ma'am cây đó angang ma'am kupagi kumai cặp con mui lấy dừng lên control anh quay là cái nhóm tôi xử lý đang là mình muốn kiếm tôi rồi em tôi đang quay kiếm tôi sao là bạn ready đến đây rồi game tông dream anh cả pro video cái nào मैम जी अखोई जी खापी जे कोरोना टेस्ट तौबने तेबको आइदि साइनस की कन तौबने हाइतारे साइनस की हिदा खापनेबा आइना हाइबदो याम फै हाइबदो अदो थोबी की दिलोम फदी फगरे दो यो नसाई अखोई हाइजन दो कै वखन फावे mà chị đây là mình अखोई हाइजन दो कै फावगे ओ
ꯄꯥꯈꯠꯂꯤ ꯀꯩꯅꯣ ꯑꯩ ꯅꯥꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯍꯥꯏꯕ ꯑꯗꯨꯒ ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦ ꯊꯨꯞꯇꯤ ꯊꯨꯞꯄꯦ ꯁꯤ ꯍꯧꯖꯤꯛꯁꯨ ꯊꯨꯞꯄꯤꯌꯦ ꯃꯅꯨꯡꯗ ꯑꯗꯨ ꯂꯣꯏ ꯆꯥꯊꯠꯈꯤꯗꯣꯏꯅꯤ ꯃꯁꯥꯅ ꯑꯗꯣ ꯐꯠꯇꯕ ꯀꯦꯔꯛꯄꯗ ꯅꯥꯏ ꯇꯥꯏꯞ ꯇꯧꯕ ꯊꯣꯏꯕꯤꯁꯤꯗꯤ ꯀꯩ ꯐꯥꯎꯋꯦ ꯑꯩꯗꯤ ꯀꯩꯁꯨꯝ ꯇꯧꯗ꯭ꯔꯦꯗ ꯍꯥꯟꯅ ꯑꯗꯣ ꯏꯕꯥꯅꯤꯅ ꯉꯁꯤ ꯂꯥꯛꯏꯁꯦ ꯑꯇꯩ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅꯤꯁꯦ ꯕꯣꯗꯤ ꯒꯥꯔꯗ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯃꯥꯅꯦ. ꯑꯗꯣ ꯃꯕꯥꯅꯤꯒꯤꯅꯦꯕ ꯁꯦꯡꯅ ꯍꯥꯏꯕꯗ ꯂꯥꯛꯏꯁꯦ ꯁꯦꯡꯅ ꯕꯣꯏ ꯀꯩ ꯕꯣꯏ ꯍꯣꯏ ꯕꯣꯗꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯚꯥꯏ ꯕꯣꯗꯤ ꯒꯥꯔꯗꯅꯦ ATM ꯃꯦꯆꯤꯟꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯀꯥꯟꯗꯤ ꯃꯈꯥꯗ ꯈꯤꯇꯪ ꯐꯖꯕ ꯃꯐꯝ ꯂꯩ ꯑꯗꯣ ꯍꯥꯏꯗꯣꯛꯁꯤꯔꯥ ꯍꯣꯏ ꯍꯥꯏꯗꯧꯔꯁꯤ ꯂꯣ ꯉꯥꯛꯇꯪ ꯀꯣꯏ ꯅꯪꯅ ꯑꯣ ꯅꯪꯅ ꯉꯥꯡꯕ ꯃꯥꯕ ꯀꯩꯕ ꯕꯀꯤꯝ ꯅꯣꯏꯗꯣ ꯀꯩ ꯍꯥꯏꯕꯅꯣ ꯅꯣꯏ ꯕꯣ ꯍꯥꯏꯕ꯭ꯔꯣ ꯅꯣ ꯃꯣꯏ ꯕꯪꯀꯤꯝ ꯃꯣꯏꯒꯤ ꯃꯕꯣꯏ ꯃꯌꯨꯝꯗ ꯆꯪꯉꯨꯁꯦ ꯑꯗꯨꯒꯤ ꯆꯪꯉꯛꯏꯌꯦ ꯁꯥꯝ ꯂꯣꯏꯔꯦ ꯑꯁ ꯀꯥꯏꯗꯩꯅꯣ ꯉꯁꯥꯏ ꯏꯗ ꯍꯥꯞꯄꯗꯣ ꯌꯥꯝ ꯀꯤꯖꯩꯕ ꯈꯪꯕ꯭ꯔꯥ ꯑꯍꯥꯟꯕꯗ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯣ ꯊꯝꯐꯝꯗꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯍꯧꯗ ꯅꯞꯄꯤꯅꯦ ꯇꯨꯝꯕ ꯌꯨꯝꯗ ꯆꯪꯉꯛꯄꯗ ꯀꯩ ꯐꯥꯎꯏ ꯊꯃꯣꯏꯗ ꯀꯩꯁꯨ ꯐꯥꯎꯗꯦꯗ ꯀꯩ ꯅꯤꯡꯁꯤꯡꯒꯦꯕ ꯑꯩꯅ ꯍꯥꯏꯕ ꯁꯨꯝ ꯊꯥꯏꯅ ꯑꯣ ꯑꯣ ꯑꯩꯈꯣꯏ ꯕꯣꯏꯒꯨꯝꯕ ꯅꯤꯡꯁꯤꯡꯉꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯒꯨꯝꯕ ꯅꯤꯡꯁꯤꯡꯉꯤ ꯃꯣꯏꯗꯤ ꯁꯨꯝꯕ ꯐꯧ ꯀꯩꯀꯩ ꯃꯌꯥꯝ ꯇꯧꯔꯒ ꯆꯦꯡ ꯄꯥꯛ ꯁꯨꯕꯩ ꯇꯧꯋꯦꯕ ꯑꯩꯅ ꯍꯥꯏꯗꯤ ꯊꯥꯏꯅꯒꯤ ꯌꯨꯝ ꯁꯤꯒꯤ ꯌꯨꯝꯁꯥꯁꯦ ꯊꯥꯏꯅꯒꯤ ꯌꯨꯝꯅꯦꯕ ꯑꯣ ꯃꯩꯇꯩ ꯌꯨꯝꯗ ꯃꯊꯛꯇꯕꯨ ꯇꯤꯟꯅ ꯁꯤꯟꯅꯦꯕ ꯍꯥꯟꯅ ꯏꯄꯝꯃꯦꯕ ꯑꯩꯗꯤ ꯏꯅ ꯀꯨꯞꯄ ꯌꯨꯝꯗ ꯌꯥꯝ ꯂꯩꯅꯤꯡꯉꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩ ꯂꯩꯅꯤꯡꯗꯦ ꯀꯤꯖꯩ ꯃꯦꯝ ꯑꯗꯨꯝ ꯊꯤ ꯅꯨꯡꯉꯥꯏꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯩ ꯆꯥꯛꯈ꯭ꯔꯗꯤ ꯆꯥꯎꯋꯦ ꯎꯔꯤꯕꯣ ꯅꯣꯏꯁꯤꯕꯣ ꯎꯔꯤ ꯈꯪꯗꯦ ꯎꯌꯨꯗꯦ ꯏꯁ ꯕꯥ ꯕꯀꯤꯝꯒꯤ ꯚꯤꯗꯤꯑꯣ ꯐꯣꯟꯗꯩ ꯅꯝꯃꯗꯤ ꯉꯥꯟꯒꯗꯕ ꯑꯆꯥꯄꯣꯠ ꯌꯥꯔꯦ ꯚꯥꯏ ꯕ꯭ꯔꯣ ꯇꯨꯃꯤꯟꯅ ꯄꯩꯁꯥ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯦ ꯇꯨꯃꯤꯟꯅꯅꯦ ꯑꯕꯣꯛꯀꯤ ꯑꯄꯣ ꯂꯩꯕꯤꯔꯥ ꯑꯆꯥꯄꯣꯠ ꯂꯩꯕꯤꯔꯤꯁꯦ ꯑꯩ ꯀꯩꯝ ꯄꯨꯔꯛꯇ꯭ꯔꯦ ꯇꯩꯁꯦ ꯑꯩꯗꯤ ꯍꯤꯗꯥꯛ ꯍꯥꯞꯄ ꯂꯥꯛꯄꯅꯤꯅ ꯀꯩꯝ ꯄꯣꯛꯇꯦ ꯅꯣꯡꯕꯗꯣ ꯑꯩꯈꯣꯏꯒ ꯎꯕꯁꯦ ꯀꯩ ꯐꯥꯎꯒꯦ ꯀꯩꯒꯤ ꯅꯨꯡꯉꯥꯏꯅꯣꯕ ꯑꯣ ꯃꯁꯛ ꯈꯪꯗꯤꯌꯦ ꯁꯤꯗ ꯑꯩꯈꯣꯏ ꯕꯣ ꯌꯨꯝꯅꯦꯁꯦ ꯊꯣꯏ ꯍꯣꯏꯒꯤꯅꯦ ꯁꯤꯒꯤꯁꯤꯅ ꯊꯣꯏ ꯍꯣꯏꯒꯤ ꯃꯀꯨꯕꯣꯛꯀꯤ ꯀꯩꯅꯣ ꯃꯆꯦ ꯕꯪꯀꯤꯝꯒꯤꯅꯦ ꯃꯄꯥꯒꯤ ꯃꯆꯦ ꯃꯌꯨꯝ ꯁꯤ ꯂꯩꯔꯦ ꯃꯣꯏꯁꯤ ꯗꯥꯏꯔꯦꯛ ꯑꯗꯨꯝ ꯂꯧꯕꯨꯛ ꯑꯣꯏꯔꯦ ꯃꯐꯝ ꯃꯣꯏ ꯏꯃꯨꯡꯈꯩ ꯂꯣꯏ ꯄꯨꯁꯟꯕꯤꯔꯦ ꯕꯪꯀꯤꯝꯅ ꯏꯃꯨꯡꯗꯤ ꯌꯥꯝꯃꯦ ꯆꯪꯉꯝꯃꯣꯏ ꯂꯣꯏꯅ ꯏꯃꯨꯡ ꯂꯩꯁꯤ ꯂꯩ ꯏꯃꯨꯡ ꯆꯅꯤꯃꯨꯛ ꯂꯩ ꯚꯤꯗꯤꯑꯣ ꯅꯝꯃꯨꯒꯦ ꯂꯥ ꯁꯤꯗꯅꯦ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯂꯩꯁꯤ ꯌꯥꯝꯗꯤ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯕꯨꯕꯣꯛꯇ ꯅꯪꯗꯣ ꯚꯤꯗꯤꯑꯣ ꯅꯝꯃꯣꯕꯀꯣ ꯅꯝꯕꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯑꯣ ꯃꯣꯏ ꯉꯁꯥꯏ ꯀꯩꯅꯣ ꯇꯧꯋꯦꯕ ꯕꯪꯀꯤꯝꯗꯣ ꯃꯥꯅ ꯃꯣꯏ ꯃꯕꯣꯛ ꯍꯣꯏ ꯆꯪꯉꯨꯕꯗꯣ ꯑꯗ ꯄꯩꯁꯥ ꯊꯝꯃꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯃꯕꯣꯛꯀꯤ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯑꯗꯨꯗꯨꯒꯤ ꯄꯩꯁꯥ ꯊꯝꯃꯝꯕꯗꯣ ꯑꯗꯨ ꯐꯣꯟ ꯇꯧꯁꯜꯂꯒ ꯃꯣꯏ ꯃꯕꯣꯛꯀꯤ ꯔꯤꯌꯦꯛꯁꯟꯗꯣ ꯑꯗꯨ ꯌꯦꯡꯖꯦꯌꯦ ꯑꯗꯨꯒꯤꯅꯦ ꯀꯣꯜ ꯇꯧꯗꯣꯏ ꯇꯧꯔꯤ ꯃꯣꯏ ꯍꯨꯝ ꯑꯗꯨ ꯌꯦꯡꯉꯣ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯕꯣ ꯑꯗꯣ ꯃꯣꯏ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯦꯌꯦ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯧꯒꯦ ꯇꯧꯔꯤ ꯏꯪ ꯆꯤꯛꯄꯤꯅꯤ ꯃꯣꯏ ꯁꯥꯏꯁꯦ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯁꯤꯠꯀꯁꯦ ꯎ ꯍꯨꯝꯃꯦ ꯑꯗꯣ ꯃꯌꯥꯝꯁꯨꯅꯦ ꯑꯩꯒꯤꯗꯣ ꯀꯩꯅꯣꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯒꯤ ꯅꯥꯒꯤꯗꯣ ꯄꯣꯝꯕꯅꯦꯕ ꯃꯅꯨꯡꯗ ꯑꯗꯨ ꯄꯣꯝꯕꯅ ꯐꯨꯟꯖꯜꯂꯛꯄꯗꯣ ꯑꯗꯨꯗꯨꯒꯤꯅꯦꯕ ꯉꯁꯤꯗ ꯍꯥꯞꯄꯤꯁꯦ ꯈꯔ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯈꯔ ꯍꯧꯖꯤꯛꯇꯤ ꯄꯥꯛ ꯈꯪꯉꯣꯏꯌꯦ ꯍꯣꯔꯦꯟ ꯈꯔ ꯀꯩꯅꯣ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯋꯦ ꯑꯕꯣ ꯀꯥꯏ ꯂꯩꯒꯦ ꯑꯕꯣ A few minutes later. ꯀꯣꯜ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ ꯀꯥꯏꯗ ꯆꯪꯈꯤꯗꯣꯏꯅꯣ ꯆꯪꯉꯕ꯭ꯔꯥ ꯑꯩ ꯀꯣꯄꯥ ꯆꯠꯂꯅꯤ ꯍꯣꯏ ꯊꯧꯗꯣꯔꯛꯇ꯭ꯔꯣ ꯅꯠꯇ꯭ꯔꯣ ꯊꯧꯗꯣꯔꯛꯇ꯭ꯔꯣꯕ ꯅꯠꯇ꯭ꯔꯣ ꯕꯥꯏ 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 ꯏꯀꯣ ꯄꯥꯠ ꯆꯠꯇꯧꯔꯦ ꯊꯣꯛꯂꯛꯑꯅꯤ ꯍꯧꯖꯤꯛ ꯃꯣꯏ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯁꯦ ꯃꯄꯥꯟ ꯊꯣꯛꯑꯀꯥꯟ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯌꯥ ꯍꯩꯇꯦꯕ ꯑꯗꯨꯒꯤꯅꯦꯕ ꯀꯩꯗꯧꯔꯒꯦ ꯑꯩꯒꯤ ꯃꯄꯥꯟ ꯊꯣꯛꯑ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯩꯇꯦ ꯍꯥꯏꯕ ꯑꯗꯨꯏꯅꯦ ꯍꯥꯏꯕ
ꯂꯥꯏ ꯈꯣꯏꯔꯝꯕꯝ ꯂꯩꯔꯦ ꯂꯥꯏꯕꯝ ꯇꯀꯠꯈꯤ ꯁꯪꯒꯥꯁꯦ ꯅꯝꯕ ꯅꯝꯃꯦ ꯇꯨ ꯁꯤꯁꯦ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯣ ꯀꯩꯅꯣꯗꯤ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏꯁꯦ ꯀꯩ ꯑꯣ ꯗꯥꯡꯉꯣꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯁꯤꯗ ꯂꯣꯛꯇꯥꯛ ꯂꯩꯔꯦ ꯂꯣꯛꯇꯥꯛ ꯃꯆꯥꯅꯤ ꯁꯤ ꯍꯤꯅꯤ ꯇꯣ ꯗ ꯅꯪ ꯇꯣꯡꯉꯛꯀꯦꯔꯥ ꯇꯣꯡꯕ ꯌꯥꯔꯣꯏꯗ ꯀꯩꯅꯣ ꯇꯧ ꯏꯁꯤꯡ ꯆꯣꯠꯂꯦ ꯑꯗꯩ ꯇꯣꯡ ꯅꯝꯃꯣ ꯇꯨ ꯁꯥꯅ ꯔꯥꯎꯟ ꯂꯩꯔꯒ ꯇꯞꯅ ꯃ꯭ꯌꯨꯖꯤꯛ ꯑꯃ ꯍꯥꯞꯆꯤꯜꯂ ꯂꯣꯏꯔꯦ ꯔꯥꯎꯟ ꯂꯩꯔ ꯅꯝꯃꯣ ꯂꯝꯕꯤ ꯃꯥꯡꯉꯦꯅꯦ ꯂꯝꯕꯤ ꯃꯥꯡꯉꯤ ꯏꯀꯣ ꯄꯥꯠꯇꯅꯤ ꯁꯤꯕꯨ ꯑꯝꯇ ꯌꯦꯡꯉꯣ ꯍꯟꯗꯣꯛꯁꯦ ꯑꯝꯇ ꯀꯨꯝꯃꯨ ꯆꯠꯂꯨ ꯂꯝꯕꯤ ꯑꯣꯏꯅ ꯇꯩꯅꯔꯦ ꯂꯝꯕꯤ ꯃꯥꯡꯉꯦꯅꯦꯍꯦ ꯁꯥꯏꯖ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤ ꯁꯥꯏꯖ ꯑꯣꯏꯔꯝꯃꯅꯤ ꯏꯀꯣ ꯄꯥꯠ ꯍꯥꯏꯁꯦ ꯃꯣꯏꯅ ꯐꯖꯩ ꯍꯥꯏꯁꯦ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯀꯥꯏꯗ ꯏꯀꯣ ꯄꯥꯠꯅꯣ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯏꯀꯣ ꯄꯥꯠ ꯌꯥꯝ ꯐꯖꯩ ꯀꯩꯅꯣ ꯅꯣꯏꯅ ꯇꯩꯔꯅꯥꯎ ꯈꯜꯂꯤꯁꯦ ꯅꯠꯇꯦ ꯅꯣꯏꯅ ꯇꯩꯔꯅꯥꯎ ꯈꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯅ ꯗꯨꯀꯥꯟ ꯍꯥꯏꯁꯦ ꯑꯥꯗꯩꯁꯦ ꯑꯣꯏꯔꯖꯥꯠ ꯂꯞꯇꯦꯌꯣ ꯚꯤꯗꯤꯑꯣ ꯅꯝꯃꯨꯅꯦ ꯑꯄꯪꯉꯦ ꯕꯪꯀꯤꯝꯅ ꯊꯣꯏꯗ ꯆꯩꯔꯤꯁꯤꯗꯤ ꯏꯀꯣ ꯄꯥꯠ ꯁꯤ ꯀꯧꯅꯥ ꯉꯥꯛꯇꯅꯤ ꯃꯌꯥꯝꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯁꯦ ꯀꯧꯅꯥ ꯐꯥꯔꯝ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯔꯦ ꯍꯥꯏꯕ ꯍꯥꯏꯕꯗꯤ ꯃꯣꯏ ꯕꯦꯒꯀꯨꯝꯕ ꯀꯩꯀꯩ ꯃꯌꯥꯝ ꯁꯥꯔ ꯄꯨꯈꯠꯅ ꯇꯧꯔꯤꯗꯣ ꯑꯗꯨꯅꯅꯦ ꯏꯀꯣ ꯄꯥꯠꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯏꯀꯣ ꯄꯥꯠꯁꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯦꯕꯀꯣ ꯑꯗꯣ ꯑꯩ ꯃꯣꯏ ꯍꯥꯞꯅꯕ ꯚꯤꯗꯤꯑꯣꯅꯤꯀꯣ ꯀꯟꯅ ꯉꯥꯡꯉꯤꯁꯦ ꯍꯥꯏꯗꯤ ꯑꯝꯇ ꯌꯥꯝꯅ ꯌꯦꯡꯉꯣ ꯍꯥꯏꯗꯤ ꯁꯦꯝꯗꯅ ꯁꯥꯗꯅ ꯈꯣꯠꯇꯅꯒ ꯇꯧꯔ ꯂꯩꯕ ꯄꯣꯠ ꯑꯃ ꯃꯥꯜꯂꯨꯔꯦꯕꯀꯣ ꯑꯗꯨ ꯉꯥꯏꯈꯣ ꯑꯩ ꯀꯩꯝꯇ ꯍꯥꯏꯖꯧꯒꯦꯀꯣ ꯏꯀꯣ ꯄꯥꯠ ꯆꯠꯁꯦꯅ ꯂꯥꯛꯑꯦꯀꯣ ꯑꯗꯨ ꯀꯗꯥꯏꯗ ꯕꯟꯀꯤꯝꯁꯤꯅ ꯌꯥꯝ ꯏꯀꯣ ꯄꯥꯠꯁꯤ ꯀꯣꯝꯗ ꯆꯠꯀꯦ ꯌꯥꯝ ꯈꯪꯕ ꯃꯥꯜꯂꯒ ꯃꯥꯁꯨ ꯈꯪꯉꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯂꯥꯛꯑꯒ ꯃꯌꯥꯝ ꯑꯗꯨ ꯁꯤꯗ ꯑꯅꯛꯄ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯒꯥꯔꯤ ꯊꯧꯕ ꯌꯥꯕ ꯁꯨꯈꯪ ꯈꯪꯗꯕ ꯑꯅꯤꯁꯤꯅ ꯑꯩꯈꯣꯏ ꯕꯥꯏꯅꯤꯁꯦ ꯇꯣ ꯃꯣꯏ ꯃꯔꯝꯅꯦꯅ ꯄꯨꯔꯛꯏꯅꯦꯕ ꯕꯪꯀꯤꯝꯅ ꯃꯣꯏ ꯃꯔꯝꯅꯦꯅ ꯏꯀꯣ ꯄꯥꯠꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯑꯩ ꯋꯥꯈꯟꯗꯅꯀꯣ ꯍꯥꯏꯗꯤ ꯁꯦꯝ ꯁꯥꯔꯒ ꯈꯣꯠꯂ ꯗꯨꯀꯥꯟ ꯐꯖꯅ ꯂꯩꯔ ꯈꯣꯠꯂ ꯇꯧꯕ ꯃꯥꯜꯂꯨꯔꯦꯕ ꯑꯗꯨ ꯏꯀꯣ ꯄꯥꯠꯁꯦ ꯆꯨꯝꯅꯒꯤ ꯄꯥꯠꯁꯤꯅꯦ ꯍꯩ ꯂꯝꯕꯤꯗꯤ ꯌꯦꯡꯕꯗ ꯐꯖꯩ ꯍꯥꯏꯕ ꯈꯛꯇ ꯑꯣꯏ ꯂꯩꯃꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯣꯏꯔꯦ ꯑꯩ ꯂꯥꯜꯂꯦ ꯂꯝꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯆꯠꯄꯗ ꯑꯗꯨ ꯃꯅꯤꯡ ꯍꯜꯂꯒꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯃꯣꯏ ꯄꯨꯔꯛꯏꯁꯦ ꯁꯤ ꯉꯥꯎꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯃꯣꯏ ꯃꯇꯩ ꯃꯌꯥꯝ ꯄꯨꯔꯛꯏꯁꯦ ꯐꯖꯕꯅꯦ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣꯁꯦ ꯌꯥꯔꯣꯏꯕ ꯍꯟꯗꯧꯔꯦ ꯂꯝꯕꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯊꯧꯒꯩ ꯊꯧꯔꯛꯑꯒ ꯍꯟꯗꯧꯔꯦ ꯌꯨꯝꯗꯣꯏ ꯍꯜꯂꯛꯑꯅꯤ 1 hour later. ꯀꯩꯅꯣꯝ ꯆꯥꯁꯦꯅ ꯂꯩꯔꯤ 예. 자. 나 먹으러 갈 줄 알아. ꯆꯥꯔꯤ ꯍꯧꯖꯤꯛ ꯆꯠꯁ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯌꯥꯝ ꯌꯨꯝ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ ꯉꯁꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯌꯥꯝ ꯍꯌꯦꯡꯈꯩꯗꯤ ꯅꯣꯏ ꯆꯥꯄ ꯆꯠꯀꯦ ꯍꯥꯏꯔꯗꯤ ꯕꯪꯀꯤ ꯃꯣꯏꯒ ꯆꯠꯂꯣꯀꯣ ꯃꯣꯏꯒ ꯆꯠꯄꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯐꯔꯗ ꯇꯧꯊꯣꯔꯛꯑꯦ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦꯕ ꯁꯨꯃꯥꯏꯅ ꯇꯧꯅꯤꯗꯤ ꯁꯨꯝ ꯍꯜꯂꯛꯄꯒꯤ ꯆꯥꯛ ꯂꯥꯝꯃꯦꯅꯀꯣ ꯆꯪꯕꯅꯦꯕ ꯆꯥꯒꯤꯁꯦꯅ ꯀꯩꯅꯣꯝꯃ ꯑꯗꯨꯗ ꯆꯥꯕꯗꯅꯦꯀꯣ ꯑꯣꯐꯔ ꯇꯧꯔꯛꯏꯁꯦ ꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯋꯦ ꯃꯣꯏꯒꯤꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯕꯕꯥꯏ ꯁꯤꯗ ꯕꯕꯥꯏ ꯇꯧꯁꯜꯂꯨ Peace out. ꯁꯦ ꯆꯥ ꯑꯗꯨꯝ ꯂꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯣ ꯍꯣꯏ ꯕꯕꯥꯏ ꯆꯠꯂꯣ ꯌꯥꯔꯦ ôi nơi thâu rồi ꯉꯥꯏꯍꯧꯔꯒꯦ ꯆꯠꯂꯣ ꯕꯕꯥꯏ